Gaza the war lep ki banu minimum ni sure aduga maluda mention to ki point maluda khara change to ki abse masida nungai na duna atop mafam da maduki protest amaji maduki matang da maram oiraga mi si na yauri karai da Pakistan da maduki wari tung da lake har bata Gaza ki ceasefire oirabagi tung asida maduki ceasefire ki points Donald Trump ki side tagi maduki points sing aduda khara change to haiduna nitya na huna haibadagi change to kisini hairiba points sing change to asida som da Hamas ke kalupti makoi di bound ni adabi ade makoi gi missing am sijelak le aduka Gaza se lem hobu ki phibam lai tre aduna makoi yadabi ade haidun yake bani atopo muslim countries sing si makoi gi su pressure am lai bana maram oiraga adupu madugi points un ase masi yana ba khotna basida wafam khara da Pakistan ki misu yawi sine Pakistan ki makoi foreign minister aduna madugi point change to ki basida Gaza ki Palestine ki missing ki interest ta mang jaba tong jaba lai ba interest the future da kara problem oi kada lay madugi problem sing aduda hojik Pakistan ki kaglup su maduda involved oi banina mayam taragi oi po pham khanrak pasida Pakistan ki missing china kari gi Palestine ki missing ki kana batu oi rotori madugi point sing to change to wata Pakistan no koi su maduda pressure pi kada bani haiba asida ki protest or bani peace ki protest ni tawjabadi adubu madugi peace ki protest to violence all kitna hojik kaya ki matik Pakistan da mong chadra hai matam da mi chani yang khai heni sipa mi cham yang khai hena sopo ge wani aduka Shahbaz Sharif se tasek na is a cruel person aduka masagi bibu masagi mi na kap khai han bagi thaba hojik kana chathri sini aduka Afghanistan abte mokoi ge marak ta so handak se tension high ni hojik su Kabul ki Kandahar ki aswai da mokoi ge air strike to ki wani aduka mokoi ge border asida yam statina nungsina da bagi pibam ukre mokoi na post khara su control to ukre aduka Taliban na su mafam khara control to dana adugo mai tense mong da hojik country ani su lai khre to kam mokoi gi border lanthol anjin to Muslim countries sing ni mi chathok chasin masigoloi na poche yonthok anjin masi tawdara mi purma ase hojik close to kidana Pakistan amati Afghanistan ki marak te yek na baki level ase ayu na wangkhre masi gi cherak ase da hojik amaga thina bi yati haidura Qatar amadi Saudi Arab na manung dagi country ansi ke manung ta peace ki mong ta shanti ki mong ta chatna pa wa ki wa oina khanno haituni amna kanna pressure to risini amarom ta Gaza da di pha ki ba khoi hostage sing se around mi kun muk aselo in thadok resini mokoi mi mari amadi asi boina pire wasta Nepal ki mi amasu yauri sini atoka masi peace deal asida seal sign to rakhiba asida Donald Trump su masa su lakhi Shahbaz Sharif chali Pakistan ga su baina country me am lakhi adu Iran ki side te ki mokoi Iran ki mi yaw fauti lakhi de Iran ki kalum yaw ki de after all masida permanent ceasefire oi ba ki film de lakha bani hojik luri se Pakistan manung dani mokoi manung da chaos ni sarkar ki mi na public demonstrators sing da protest over sing da kapkhai da phibam ma chain loire masiga loina na hojik Gaza da so amaka Israel ma khoi hostage sing se loina phangkhra ki matung da amaka war ta undra kadra hai bi ching da basu po ya na hairi adu Britain Turkey ama manna masi am kan na yang sin ba ki tabok se